Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. Ahanbada ukising na Manipur gisingda lambi sengbalpada union lenga nga sogalabra May 2023 dagi Manipur thokliba kangluk masel gi tamthirba lal asigi waroshin pokting gi jarakta uki furuki miyosinga state asigi chingi saruksinda asang lambi sing sengbalpadagi lepak wathok oirakna Foothills Naga Coordinating Committee FNCC nasu naga taba area da lambi semjilakpa yaroi haiba yauna ate demand sing tawduna khongchang changsilakpadagi ngarang Manipur lenga ki mute singa committee asigi mute singa family duna wari sanabada lenga ki maikai dagi chingkhong singa da sembalak play hari lambi singbu state lenga ki ayaba pikhide haina phongdokrabasu union lenga ki maikai dagi sogatlabra haibagi wahang thoratai wathok asigi matangda ngasi nungthil pung 5 minute 58 tarakpada India Today and ina tawkiba report amada center na kuki singa chingda lambi sembagi demand sogatle aduga state ki maikai dagi na illegal oiba thabak ni haiduna claim tawi haina phongdorakre pausina makhatana haida Ministry of Defense of Northeast Region donor gi maikai dagi joint secretary pausian muwang tunglutna tha sigi taukta chief secretary da ai bachirol ama pikre hairi terol adu tha sigi amada kuki NP Manipurna President Draupadi Murmu da address tawduna isilakiba memorandum amada phongdor kiba wahun sing paluduna Manipur gi chingi area dedicated road corridor sengol pagi thabak asi policy matung ina may be conditioner haina khangalakibani hairi aduga lambi sembagi thabak asi hausik thokliba kanglupi wathok economic blockade amasung May 2023 dagi chathok chasin biakriba sing asi humanitarian crisis ni haina phawba paladuna president na kuki NP Manipur na memorandum pisin khibani haiduna memorandum asigi warol sing paladuna donor ministry gi joint director asina chief secretary da iba cherol adu pirkhibani hairi pande abadi kuki singa nauna sembalak liba lambi asigi maming German Tiger Road haina thonjingani Kongani haiba wafam phongdong narpa laikrabasu donor ministry na chief secretary da tha asigi taukta perkiba ai bachero asidadi sembalak le haiba lambi asigi maming mathadi palkhide sumatagi kuki NP Manipur na president ta pibda pankiba dedicated road corridor haiba adu khaktamak palkhi hairi amaromdana Indo Myanmar ngamkhai tainaba Arunachal Pradesh ki pangsau pass ta leiba Assam Rifles ki post ta landakre attack asi NSN ke masung ulfa aina chathaba oigani thajunari August 8 mamang thagi taraga humdoida Nagaland ga tainaba Myanmar gi ngamkhai manung galaiba Manipur gi lalhu PLA amasung Alpha I gi camp ta Indian Army na high in drone sing sinaduna akan ba attack chathaduna Alpha I gi maru oiba luchingba ani laikidaba amasung karan asok apan nanghanbagi thugok pokraba matung asi Indo Myanmar ngamkhai paringa nakna leiba Arunachal Pradesh ki Tanglang district ki pangsau pass haina khangnaba mphumda leiba Assam Rifles ki post amada lalhu singa akan ba attack chathakre agency ki pauna haibda attack asing asi ayupung 3 rom tarpada chathagibani attack NSN ke amasung Alpha I gi apun bukhutpu amana chathak po oimba yai haiduna lalalup ani gi apunba kader singa attack tawkliba post asi hangdokpa kujibani hairi Arunachal Pradesh ki pangsau pass haina khangnariba mafum asi lalhu singa India amasung Myanmar gi marakta chatawjin tawbada sinarba maru oiba mafum oibadagi mafum asida ikui kuijingi mamangda Assam Rifles ki post asi hangdokibani hairi attack chatharkiba lalhu singi maiki dagi automatic rifle amadi grenade na chingba sinaduna camp asida attack tawkibani thadu asida Assam Rifles ki personnel ama fibam duna sokpadagi Tiramagani haina panari adum oinamak personnel asi sire natraga sidri habgi matangda official order report phangba ngamdi lalobu singa akan attack chatharpadagi Assam Rifles ki maike digisu LMG da singba sinaduna khut hanki nakal ani gi marta minute kunlom akan mamongda khut thongarba matungda lalobu sing adu umanglomda tangsin ki hari thabu asi thokra matungda Assam Rifles ki masing yanglab personnel singa Arunachal Pradesh ki Tanglang Tirap amasung Longding district ki chingnabam khum singda paksana comic operation chathakre hari igumbai thabak chathakiba mafum sing adu lalabu singi camp lai haina chingnabam mafum singni amasung chatok chasin tawbada kudong chadaba ching saruk singni hari pa osina makhatana haibada ikoi kuijingai mamangda NSN ke gi kader sing habadagi ngasigi thogok thokriba pangsak pasta kalaiba security force ki post attack chatharakpa yai haibagi intelligence agency singna report pirakhrabani adubu report sing aduda inform oreduna lokot pamthokpa thabak sing lokot haudabadagi ngasigi thogu asi thokibani hari security force na NSN ke gi kader sing parubadagi attack asi laman kumba oina chatharakpa oigani thajunari thogok thokriba pangsau pass asi lalabu singa chatok chasin tawbada sinaba mafam ama oibadana tana lalo itik amasung tourism gi gateway ama oirakani hairi ngasigi thogu asi thokra matungda thabaktagi kotharaba security intelligence lieutenant general Ramesh Bhatia ngasigi thogu asina security force singbu mikap thokhale thagdu asigi matungda ngamphai paring da hena mitna singa leiba mathuktai haibagalonena Myanmar da su lalabu singi camp sing lehendanaba pressure piragani haina su phongdokre tahi nifu ga manga sudribi angang manga dagi tadana opi mama taruk ikai khumnakre Federation of Indigenous People Democratic Movement freedom na ngasi pangtokhiba malemgi yelhumi singi numit ka mari lenana masagi chahi nifu ga manga phawgi manung laibi aduga
angang mangadagi tadana pokpa mama kunga mangagi manungdagi hangatlaba mama tarukta ikai khumna utkre mama tarukpu ikai khumna utpagi thoramda pidamgi organization secretary M Nanaun hai sanamahi lining chatlibasingi missing nomonomogi hantharakliba asi kal haunabagi pandamda ngasi pangthokliba malemgi yelhumi singi numitta angang mangadagi tadana pokpa mama singbo ikai khumnabani kumja 1976 ta yang Maso Saijana Chief Minister oingaida sanamahi lining bo state ki oina recognition pibiramani lining asi chachariba singna yokhat naba honaduna lakli adum oinamak lengak na lepa asigi constitution da sanamahi lining bo minority state ki manung chalhan biduna ngakti senbiba mathau tare hairi Manipur picture basu tonga tonga ba furup ki nat lining jana kangon sing asina masak ta libani hairaduna cheksil haudrabadi apipa furup sing asi mutki gadra haibagi nungangba phawre apipa furup sing bu achauba furup sing da tinsin khiduna furup ama lairami haiba phawba kaukiba yawbugum aikhoigi furup su kawak loi haingai leite ngasigi thoramda sana konungi angom ningthau angom koirei tonna athoiba mithung pidamgi president W Santana mayai tangba laubaga Paul Star College ki assistant professor N Binod Kumar Federation of Haumigi president Sapamcha Jadumani pidamgi legal advisor L Gorhari amasung social activist H Gitarjena akhanaba mithunglen oiki video si pawdumada soikilan ki bawa sunga pigani channel si bunuk sibiduna share amadi subscribe to bibi damo haingai tan thalpa khondok sari amadi makhatana myam gi seba tawba ngamba ojege